ꯉꯁꯤꯗꯤ ꯃꯩꯇꯩ ꯑꯣꯏꯅ ꯇꯧꯔꯦ ꯁꯤꯗ ꯁꯤꯗ ꯌꯦꯟ ꯑꯗꯨꯒ ꯁꯤꯗꯅ ꯊꯕꯤꯒ ꯇꯤꯜꯍꯧꯒ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗꯅ ꯀꯣꯠꯅꯕ ꯀꯥꯂꯦꯖꯥ ꯃꯦꯠꯄ ꯂꯩꯔꯦ ꯑꯗꯨ ꯃꯌꯥꯝ ꯍꯧꯅꯕ ꯇꯧꯔꯁꯤꯀꯣ ꯃꯍꯤꯅꯦ ꯃꯍꯤꯁꯦ ꯀꯥꯂꯦꯖꯥ ꯃꯦꯠꯄꯁꯤꯒ ꯍꯦꯛꯇ ꯌꯦꯟ ꯃꯀꯣꯛꯁꯤꯁꯨ ꯅꯥꯟꯊꯈꯤꯗꯣꯔꯤꯅꯤ ꯍꯥꯎꯔꯦ ꯐꯖꯅ ꯕꯣꯏꯂꯔꯒꯗꯤ ꯌꯥꯝ ꯈꯦꯠꯅꯔꯦ ꯃꯍꯥꯎ ꯀꯥꯂꯦꯖꯥ ꯃꯦꯠꯄꯁꯦ ꯃꯣꯔꯣꯛꯁꯦ ꯐꯖꯔꯦ ꯌꯦꯟꯗꯤ ꯐꯖꯅ ꯂꯤꯔꯦ ꯃꯩꯇꯩꯁꯦ ꯃꯔꯨꯒꯤ ꯃꯔꯨ ꯉꯥꯛꯇꯅꯤꯗ hào với quanh
ngắn liu bằng cà liu gì nữa phải ăn nữa ha câu chuyện mấy tàng hào rép hả mẹ khá hào đây với mẹ mà khi chúng ta sẽ lagi mà thành video đồng thiên này bye bye